Arambai News Guwahati da Manipuri Pau tabiriba singbo ihan hanbamaktada Chingangbam Sujitra Ranina khurumjari hojik ngasigi samlappa mariba pau sing lobirasi ngasi asamda mioi chamaga marfutara taret naba faraduna discharge tawkibaga loinana apunba phakibagi masing lising ahumga chatret humpuni thoi sukre apunba confirm case masingna lising mangaga chanipan yankhai humdoini active case masingna lising ani supna humbudra mapan ngasigi oinadi asamda covid-19 positive oibagi pau hojik faubagi oina laktri adubu ngarangi oinadi ahing athengbada punna positive case chaniga humputaret phangki hojik Guwahati sahar tasengnamak tujungai oina kiningai oirakle ngarang numidang sarasida ward taret khaktamak lockdown thamgani haikhiba du ngasidi punna ward 13 total lockdown thamjinkhre ward sing adudi ward number ani dagina ward number 10 fauba amadi 15 amasung 13 yauri masigi manungda ward number 10 khaktani partial lockdown oigadoriba si panbayai hojik ngayaki mamang haibadi numidang pung 8 dagi matam kaktana makha taba order ama thoktriba fauba hariba ward sing asida total lockdown thamba hokre Assam ki Haksal Mantri Ariba Dr. Himanta Biswa Sarma ki wafam matungina Guwahati khaktanatana state asigi atai mafam kayadaso community transmission oibagi chingnaba leire haikre Guwahati gumna soktrabaso travel history leitaba case kaya atai mafam kayadagi so leptana phangi hairi matawosumna Guwahati khaktanatana kiningai oirakliba atopa district singde Bishwanath Tinsukia Golaghat amasung Nagauna chingbani Chairagasida Patharkandigi BJP MLA Krishnendu Pal ngarang COVID-19 positive oikre haukiba jungi tang 19 da test tawkibaduna ningthokaba numita positive oire haiba khangki mahak matau karamna positive oiraklibano mioi kana kana da sandokraba kiningai oirakli handakta Karimganj sa pangthokiba meeting amada mantri Navadolesu mahaka punki hairi matau simna Karimganj ki BJP office thingjinkre Assam की COVID-19 की लान मरक्सिदा बोरोलैंड दे राजनीति की चोंगथोक चोंगसिन कंखलकली BPF का कुइना लापथोक नदुना लाकलबा NDFB की ग्रुप अहुमना फोंगना BPF सौगलखरे Assam Manipuri singi yamnamak chokthok chaningai oibaga loinana nungaiba pau ama oina Lakhipur Kendra gi manung chana Ranipur da pokpa Ngarianbam Chandradhar Singh SCS ngasi Assam Sarkar gi maikai dagi mari leinaba order na chingba thoktuna Karbi Anglong gi Deputy Commissioner DC oina khankhre mahak lakliba jungi tang kumapan natraga kunthra join torgani panbayai Ngarianbam Chandradhas Ranipur gi Ngarianbam Gaurachandra amasung Ngarianbam Taruni gi machanupani mahak English amaga chamapan marfutarani thoi batch ki SCS ni hojik na Assam State Election Commission gi secretary oina mahak phampuri bani hojik Manipur gi pauda ngasi Manipura nauna mioi kulhumdoi COVID-19 positive oiba thengnakhre aduga mioi nipana naba pharaduna discharge tawkhre maramasina state asida apunba confirm case masing chamapan ga kuna thoi sukre active case masingna chatruk ka humfu humdoi apunba phakibagi masingna chaniga yankhai nipani COVID-19 gi lalak maraksida Manipur sarkar gi rajniti gi lansu lepaleitri ओइरिबा राजनीति की लान असिगी वारोइशन अमा पुरकनबा अनिरक सुबो ओइना ngasi नेदा की कन्वेनर अमदि असम की हेल्थ मिनिस्टर सु ओरिबा हिमंत बिश्व शर्मागा लोइनना NPP की चीफ अमसुंग मेघालय की CM सु ओरिबा कॉन्ड्रेड के संगमा अखनबा चार्टर फ्लाइट अमदा इम्फाल दा थुंगलखरे लुचिंगबा अनि असिना तोंगान तोंगाना मखोई मखोई की पार्टी की लुचिंगबा अमदि MLA सिंगसु उनखी Jungsinaba Sarkar Thadokuna Chatkraba NPP gi MLA Marimak Amukhana Changlakpa Yabagi Thazaba Leire Hairi Himanta Biswa Sarmana Manipur gi CM Oriba N Birenga Anirak Unaduna Yamnamak Kuthana Wari Sanakre Hairi Oirakliba Piba Masigi turning point ama oina Himanta Biswa Sarma amadi Conrad ke Sangmaga loyana aeroplane amatada Revel NPP Marisu Tongminaduna Imphal Thadokre Hairi Nakalamaromda Manipur gi Rajya Sabha member khanbagi charangnaba marakta Congress ki observer oina lakhiba Ajay Makin amadi Gaurav Gogoi protocol gi matungina Imphal Hotel da quarantine togduna thamlakhiba du makhoi ani gi swab test result negative lakpadagi Imphal thadoktuna mayum da hankre hairi
Hauzik faubagi oina awang nongpoki state singda COVID-19 gi phibam asi Tripuradana punna case lisingamaga chani nifu sukre active case masingna chamriga yankhai taretni Nagalandana ngasi nauna miyoi yankhai positive oiva thengna khibaga loinana punna confirm case masing chahumga kunthra sukre active case masingna chamaga marfumapani recover oi khibagana chamaga nifumathoini Meghalaya da thoidokpa ahongba leitri confirm case masing nifumanga active case na taret aduga recover oikibana kuntra taret ni Haujiksu Meghalaya na India gi state amadi union territory singi manungda laichat asina khwaidigi likna sokpa state oiri Mizoram dadi ngasigi oina ahongba amata leitri aroibada atopa pausingda Eastern Ladakh ngamkhaida India amadi China gi marakta ungkhatnaramba adu yanaba amada purakre Eastern Ladakh sector gi friction area singdagi disengagement toba yanakre Nakalamaromda Chinese Army PLA na condition thamdana yanaba ama purakliba asi lokshan bangamgadra haibagi chingnaba India gi maikaidagi fongdok narakli Chairagasida US intelligence ki maikaidagi handaki khut thokna khibadugi thong adu China na hana horakhibani China gi General Jauna attack tobagi order pirakhibani hairakre India gi maikaidagi fibam khara hena kupsana yengsinaba Army Chief General Manoj Naravan ngasi Ladakh yaukre Ngarangdagi ngamkhaida Army gi thakta wari sanariba asiga khamrangnana ngasi New Delhi da India na Russia amadi China gi foreign minister singa phaminaduna wari sanakre Trilateral foreign minister singi mifam asida India gi maikaidagi external affairs mantri wariba Jai Sankarna mayambu taramna okhi Matosumna India amadi China gi unkhatnaba asiga mari leinana Delhi dana diplomatic talk aduga Moscow dana defense thaki talk chathari Panbayai numit humni gi khongchata Moscow da lariba defense mantri Rajnath Singh Russia da leiringai China ga di hakthengna phaminaroi adubu Russia ga defense ki matangda yanaba kaya purakpaga loinana khusukhulai thuna piraknabagi taksilaba yana lei hairi Supreme Court ki ayaba matungi nangasi Odisha gi Puri da Ratha Yatra pangthokre athingba kaya thamlaga pangthokiba Ratha Yatra sida midyeng thamlaga Puri gi entry point kaya thingzinki bhakta singdi yaukhide adubu yatra sida yaukhiba myoi khudingmak Odisha sarkar na health checkup tawki matawasumna chahi lising ani gi manungda ahanba oina Puri da isolated Ratha Yatra pangthoki Nakalamaromda Haz gi damakta India dagi Haz Jatri amata thadanabagi ware Bharat Sarkarna lawkre applicant singi senfam khagjitang phawba kaktana handokani hairi tawbagidi Saudi Sarkarna so handakti yamnamak likna Haz pangthokani haibaga loinana international pilgrim amata Haz gi damakta lakpa yaroi hainasu lauthokhrabani Indian techie singi thamoi sokningai oiba pau amo oina America na H1B visa fridge tawkre hariba visa si chahi asigi aroiba fawba kaktatuna thamlagani hairi Trump na di masi American lakh mangada thabak pinanabagi thawrangni haijarabasu visa asidagi Indian chada humbudrana kanaba maramna Indian techie singda achoba chithing amadi pirakli Indian American Business Executive Pichaina Trump ki warep asibu yaningdaba phongdorakre panbayabadi Dubai na di resident visa paibasing leibaga sida amuk halakpagi ayaba pikhibasi Indian singi oina laibak phabani Nakalamaromda Kerala Sarkar na so Kendra Sarkar da flight service haununaba haijakhibaga loinana Kerala dagina Dubai flight paiba haununaba taksinkre CBSE exam suspend tawbagi matangda Supreme Court na lakliba sagol sel numita masigi hearing chathabaga loinana aroiba warep ama lauraba yari COVID-19 bu layeng-nabagi allopathy hidak mathang puthok narakpaga iroinana Patanjali nasu Coronil kauba COVID layeng-nabagi hidak ama puthorakre hidak asigi matangda chingnaba kaya phongdok naraklabasu nongbada Ayurvedic hidak asina mioi chama hena anaba phankre hairi Adubu Ayush Ministry na di Patanjali na claim tarokliba si Coronil gi changing tawdri fawpa advertisement tawba lepna ba Patanjali da khangankre hairi India gi Prime Minister Care Fund dagi lupa crore lisingani kaithoktuna Made in India ventilator lising yankai sarkar gi hospital sing da pikre asigi sumathakta lupa crore lising amana COVID-19 ga mari leinaba atai hiram singi damakta kaithoklagani
इंडिया की ख्वाइदगी सोगलिबा स्टेट असी महाराष्ट्र ने इंडिया की अपुनबा केस की चाद कुंथ्रा माथोइदी महाराष्ट्र दगिनी अदुगा स्टेट असी की अपुनबा कन्फर्म मसिंगी चादा मरफुतरा तरेती मुंबई शहर खक्तदगिनी इंडिया की ओइना ngasi रिकवरी रेट चादा 43.3 ओइजरबसु महाराष्ट्र की रिकवरी रेट असी चादा 94.9 खक्तंगाइदी चैरगसिदा उत्तर प्रदेश की कानपुर सेल्टर होम अमदगी यामनमक थमोइ सुकनिंगायबा पाव अमा लाखली हौखिबा जून की तांग 15 सेल्टर होम असिदा पॉजिटिव केस फंखी अदुबो आइसोलेशन नत्रगा क्वारंटाइन की थौरांग अमत तौबिदबदगी ngasiदी होम असी खक्तदगी पॉजिटिव केस 59 थोरखरे मसिगी मनुंगदा मिरोनबी मंगा चही यामनमक नौरिबी नुपी मचा 3 HIV पेशेंट न चिंगबसु याउरी होम असिदा इनमेट 153 लई करमना पिगलिबी नुपी मचासिंग असी मिरोल लमलिबनो मखोई करमना करम्ब मतमदगी हौना कोविड-19 पॉजिटिव ओरकलिबनो वहंग कया चोंथोरकली मालेम की थाक्तंग असिगी ओइना पॉजिटिव ओइबगी चांगदा हौजिक फाउबगी ओइना इंडियाना मकोकता अदुगा रशियाना अनीसुबदा मेक्सिकोना अहुमसुबदा लेरी नाकलमरोमदा ngasiगी ओइना सिबगी चांगदना मेक्सिकोना मकोकता यूकेना अनीसुबदा अदुगा अमुक्सु इंडियाना अहुमसुबदा लेरी टोटल पॉजिटिव की मसिंगदना इंडिया मरी सुबदा लेरी टोटल सीवगी मसिंगदना इंडिया 9 सुबदने इंडिया की हौजिक फाउबदा ngasiगी ओइना पॉजिटिव केस 5,994 फंखरे अदुगा टोटल पॉजिटिव केस मसिंगना 1,03.5 सिनो हेनखरे टोटल एक्टिव केस मसिंगना 1,09 अमने ngakpigani 9 अमा हेनखरे अपुनबा रिकवर ओइखिबगी मसिंगना 2.5 हेनखरे ngasiगी oinadi Arambai News Guwahati da Manipuri paw sandokjaba matang isa loisinjaba loinana amukha suhanna khurumjari